khurumjari yengbiriba punapo channel si maikari ahana maktada taram noksari yengbiriba khwai punapo Delhi Lajpat Nagar gi oriba fiba mategama yengboina tentang usarke miyeng Taminashi fajaba thiba nungaiba nungaitibana tongana thamkhraga Ojek Lajpat Nagar gi oriba fibam Delhi da Ojeki Lajpat Nagar da ori film se mayam punamta miyeng sangba kasu kai leite yengminasi madudi khoi laisat fana leirasu amadi laisat leire haiduna nongmugi sangde yadaba chade yadaba thakte yadaba polam kya amasu yonde yadabnina market sing asida yamna ubiri basi yengbiyo masi condition sida adumatik lambista krik inadana lambista adumatik krik inadana hojik tawri basini adagi sida fi oliba fi khanna sing si yengbiyo se koi notice masa su fi khanba yauri seisa smaina se fi khalaga yum na leina ba mai ka da set na ba haidana leina ribani koi bada yengbiyo masdai koi sirani haibagi waklonda laiba nataba noma to noma koi sir tamni le khange adubu laisat leire haiduna koi thengnadabadi yade yengbiyo Yo, sila di film je. Sila Lajpat market. Lady film. Yang nu biram ni. Si Hozeki. Ori film masini. Nomu gi koi laisat. Theng na bada waro me amsu. Soi na mapan thoni ngam gani, hapan sat ni ngam gani adubu. Kari di pai lady si gani ai na. Ai na bam di lay. Sini kiri to mono hai bam sulai mar magta madu suning sing dab dinate yang bio koi bas lai me am si sini kiri diam ta thongna roi yango sida ilna na sat liba biramani se koi wakan sau pho pam dar ka oi masi me ang dam tang sembi ge hai dana Ambirapane kuntak lansiraba lambi amadi kaithel kaya ngasidi amuk naunana hanai mausagom tamna hanjalakli amaramda yenglorgadi poklabadi nongmadi siragataba ngaktani adu masi pejarabasu wakhalda hanbati fate hana kongi wani fazana mi chille podyoli basing sida laichat ki akiba fana leirasu dum mapan thona raga pochai myam leinari market asida Lajpat Nagar gi market ni Ojek market fazana hangi Delhi market loina hangi amat londe Pana laisat leirasu mayam Pana fataba kaya mayog narabasu sadaba thakaba yaraktabana mana ngamjaba fibamda lambida amadi kaithelda thongnarakpa abani kayam koina longani amadi kayam koina panthoktaba ngamgani Delhi ki lambi gari loina Delhi Asi isa da section ba amadi thengna ba natna atoppa lambi leite kita puthokpa ngamri fawdi Masih Delhi Lajpat Nagar market ki film ni amadi laisat leirasu laisat leitaba sab manare haibiyai amaramda ngakhtang wakal refresh to boina haibitare ngakhtang wakal se potha boina kumtang yengba hanglagadi haidana mayam gidam to su
minakhong oiba yanaba haidana video se mateng semjabane jab fajadaba maduna side am thamiraga mayam adum yeng taminase lambida tholakpa market ta lakpa kanamta laichan lei ha fajate exam fajal hoi sumai ada su fajal le loina lambida thonare aina basulai sini kira di tumorno haiba wai sudum tabirangani khanjai aduna kanamta masi lechale ga su masi masa masa gi taida haitare sai sada leire gamna kanna metro gi lami usemi nara su sada sira su sada dan market lak palep nadri dalam dan nuai haibadai yengbada masi pulapna amata market si hangudara market ni adu ngasi di nauna namung market loina hang su gurga wakal da nuai wani fawe haibadai viewers ni dam tam si semjabane achaba nuai ba nuai da ba dia da matam da review so tu dokpa misda yam nuai na ba ai na semjab nate mina ko wai na ba jik deli da wai ni famous karino haibadu channel bidong ta channel si mai kedegi video matem si semjabani haijabatai tangsta yemi pumnamakpu amuka na khurumjari